ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯔꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯂꯨꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯑꯃꯨꯛ ꯊꯥꯖꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯝꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯄꯥꯡꯗꯕ ꯁꯛꯇꯝ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯁꯄꯥꯅ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝꯕꯨ ꯀꯧꯔꯒ ꯗꯥ ꯄ꯭ꯔꯦꯝ, ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ, ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯝꯕꯗꯣ꯫ ꯄ꯭ꯔꯦꯝꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯁꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯕꯁꯟꯇꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯇꯨ ꯃꯁꯤꯅ ꯃꯔꯨꯞ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯍꯥꯏꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇꯗ ꯇꯝꯕ ꯃꯇꯝꯗꯗꯤ ꯕꯁꯟꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟ ꯂꯣꯟꯊꯔꯒ ꯂꯩꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯝꯗ ꯕꯁꯟꯇ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯦ꯫ ꯇꯨꯃꯤꯟ ꯑꯁꯨꯝ ꯐꯝꯂꯒ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯂꯩ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯍꯌꯦꯡꯁꯤꯕꯨ ꯄꯨꯁꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯄꯨꯁꯄꯥꯒ ꯈꯪꯅꯈ꯭ꯔꯕꯗꯤ ꯕꯁꯟꯇꯅ ꯑꯩꯕꯨ ꯀꯔꯤ ꯈꯟꯒꯅꯤ? ꯍꯣꯏꯗ, ꯃꯤ ꯃꯁꯥꯅ ꯌꯥꯔꯒ ꯍꯥꯏꯔꯛꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯄ꯭ꯔꯦꯝꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ꯫ ꯊꯕꯛ ꯑꯃꯕꯨ ꯂꯩꯔꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯇꯧꯅꯤꯡꯂꯕꯗꯤ ꯌꯥꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯄ꯭ꯔꯦꯝꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯄꯨꯁꯄꯥꯒꯤꯗꯃꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯍꯌꯦꯡꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯇꯨꯝꯊꯕ ꯈꯨꯗꯤꯡꯒꯤ ꯄꯨꯁꯄꯥꯗꯣ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛꯇꯃꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯃꯥꯟꯅꯕ ꯕꯁꯟꯇꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯨꯁꯄꯥꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯍꯥꯛꯅ ꯍꯟꯗꯅ ꯄꯨꯁꯄꯥꯒꯤꯗꯃꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯑꯁꯤꯕꯨ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯂꯥ? ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯕꯁꯟꯇꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ꯫ ꯄ꯭ꯔꯦꯝꯗꯤ ꯄꯨꯁꯄꯥꯅ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯍꯥꯏꯔꯛꯄꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯕꯁꯟꯇ ꯈꯣꯏꯗ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅ ꯃꯍꯥꯛ ꯃꯁꯥ ꯉꯝꯗꯦ, ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯦꯝ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯨꯡ 10 ꯇꯥꯗ꯭ꯔꯤ꯫ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯅꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯊꯜꯂꯝꯂꯒ ꯃꯍꯥꯛ ꯄꯨꯁꯄꯥ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯄꯨꯡ 10 ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯄꯗ ꯄꯨꯁꯄꯥꯁꯨ ꯂꯥꯛꯂꯦ꯫ ꯄ꯭ꯔꯦꯝꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯄꯨꯁꯄꯥꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕ? ꯄꯨꯁꯄꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯕꯦꯒ ꯊꯜꯂꯝꯂꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯄꯨꯁꯄꯥ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯄ꯭ꯔꯦꯝꯅ ꯄꯨꯁꯄꯥꯗ ꯍꯪꯉꯤ, ꯄꯨꯁꯄꯥ, ꯅꯪꯅ ꯉꯔꯥꯡ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯔꯝꯕꯗꯣ ꯀꯔꯤ ꯋꯥꯅꯣ? ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ, ꯅꯪꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯈꯟꯕꯗ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯁꯄꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥ ꯄ꯭ꯔꯦꯝ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ꯫ ꯗꯥ ꯄ꯭ꯔꯦꯝꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯗꯣ, ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯕꯒꯤ ꯐꯖꯅ ꯑꯩꯅ ꯍꯥꯏꯈꯤꯗꯕꯅꯦ꯫ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ, ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯦꯝꯅ ꯈꯜꯂꯝꯕꯅ ꯑꯃꯅꯤ, ꯄꯨꯁꯄꯥꯅ ꯈꯨꯝꯗꯣꯔꯛꯄꯅ ꯑꯃꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯣ, ꯅꯪꯉꯣꯟꯗꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯝꯕꯗꯨꯔꯥ? ꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯦ꯫ ꯉꯔꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯍꯥꯏꯔꯛꯄꯗꯣ, ꯑꯗꯨꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯪꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯃꯤ ꯑꯉꯧꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯨꯔꯥ? ꯋꯥꯍꯩ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅꯦ꯫ ꯑꯩꯗꯤ ꯅꯪꯅ ꯅꯨꯄꯥ ꯈꯪꯅꯕ ꯇꯜꯂꯤ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯅꯪꯅ ꯌꯥꯗꯦꯅ ꯇꯝꯈ꯭ꯔꯕꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ, ꯅꯪꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯝꯂꯝꯃꯤꯍꯦ, ꯀꯩꯗꯧꯕꯩ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏꯈꯤꯕꯅꯦ꯫ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩ ꯅꯪꯅ ꯌꯥꯔꯦꯅ ꯇꯝꯈ꯭ꯔꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯑꯗꯨꯗꯤ ꯍꯥꯏꯔꯨꯈꯤꯅꯣ꯫ ꯐꯔꯦ, ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯈꯤ꯫ ꯄꯨꯁꯄꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯦ꯫ ꯃꯍꯥꯛ ꯕꯁꯟꯇꯕꯨ ꯈꯔꯗꯤ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯦꯝꯗꯤ ꯑꯁꯣꯝꯗ ꯅꯤꯡꯕ ꯀꯥꯏꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕꯅ ꯑꯃ,
ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯑꯣꯏꯈꯤꯕꯁꯤꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯕꯁꯟꯇꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯂꯦ꯫ ꯕꯁꯟꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯁꯄꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅꯗꯤ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯍꯥꯏꯗꯦ꯫ ꯄ꯭ꯔꯦꯝꯒ ꯄꯨꯁꯄꯥꯒꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯤ, ꯋꯥꯔꯤꯒꯁꯨ ꯑꯗꯨꯝ ꯁꯥꯏ꯫ ꯃꯔꯛ ꯃꯔꯛꯇ ꯐꯥꯒꯤ ꯀꯌꯥ ꯑꯃ ꯇꯧꯅꯔꯒ ꯃꯈꯣꯏꯅ ꯅꯣꯛꯄꯗꯣ ꯈꯔ ꯂꯥꯞꯅ ꯂꯩꯔꯒ ꯕꯁꯟꯇꯅ ꯁꯨꯝ ꯎꯖꯕꯅꯦ꯫ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃ ꯄꯨꯁꯄꯥꯅ ꯄ꯭ꯔꯦꯝꯗ ꯍꯪꯉꯤ, "ꯗꯥ ꯄ꯭ꯔꯦꯝ, ꯅꯈꯣꯏ ꯏꯃꯥꯟꯅꯕ ꯕꯁꯟꯇꯗꯣ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯁꯥꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ?" ꯃꯤꯀꯨꯞ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ, "ꯁꯥꯔꯛꯈꯤꯗ꯭ꯔꯦꯗ꯫ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯁꯄꯥ ꯕꯁꯟꯇꯒꯤ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯝꯂꯕꯁꯨ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ "ꯑꯣ, ꯃꯍꯥꯛ ꯅꯨꯄꯤ ꯀꯣꯏꯔꯕꯣꯏꯔꯦꯗꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯕꯁꯟꯇꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯦ꯫ ꯋꯥꯈꯜ ꯈꯟꯗꯦ ꯍꯥꯏꯖꯕꯇꯅꯤ, ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯕꯁꯟꯇꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯔꯞ ꯁꯥꯈꯤꯕꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯕꯁꯟꯇꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯕꯁꯟꯇꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯖꯩ꯫ ꯕꯁꯟꯇꯁꯨ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯄ꯭ꯔꯦꯝꯅ ꯋꯥꯔꯤ ꯂꯥꯟꯅ ꯇꯝꯁꯤꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯂꯦ꯫ ꯄꯨꯁꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯕꯁꯟꯇꯕꯨ ꯍꯥꯟꯅꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯕ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯈꯔꯗꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ 2-3ꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, "ꯄꯨꯁꯄꯥ, ꯅꯪꯉꯣꯟꯗ ꯕꯁꯟꯇꯅ ꯆꯤꯊꯤ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ, ꯆꯤꯊꯤꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯗ ꯄꯤꯈꯤ꯫ ꯄꯨꯁꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄ꯭ꯔꯦꯝꯅ ꯄꯤꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯂꯧꯈꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯕꯅ ꯑꯃꯅꯤ, ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗꯨꯅ ꯑꯃꯅꯤ꯫ ꯄꯨꯁꯄꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯁꯦꯡꯕꯃꯛꯇꯤ ꯇꯁꯦꯡꯅꯃꯛ ꯕꯁꯟꯇꯅ ꯏꯕ ꯅꯠꯇꯦ, ꯄ꯭ꯔꯦꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯏꯕ ꯆꯤꯊꯤꯅꯤ꯫ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯒ ꯊꯜꯂꯝꯃꯤ, "ꯄꯨꯁꯄꯥ, ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯟꯅꯕꯅꯦ꯫ ꯑꯩꯅ ꯀꯣꯏꯒꯗꯕ ꯅꯨꯄꯤꯗꯤ ꯉꯁꯤꯃꯛ ꯁ꯭ꯀꯨꯜꯁꯤꯗꯁꯨ ꯇꯝꯗꯦ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯕ, ꯑꯩꯒ ꯁ꯭ꯇꯦꯟꯗꯔ ꯃꯥꯟꯅꯕ ꯅꯨꯄꯤ ꯄꯥꯝꯃꯦ꯫ ꯅꯪꯒꯤꯁꯨ ꯍꯌꯦꯡ ꯅꯪꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤꯗ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯃꯈꯣꯏꯒ ꯑꯗꯨꯝ ꯈꯪꯅꯧꯗ, ꯂꯣꯏꯔꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯣꯜ ꯑꯁꯤ ꯏꯔꯝꯕ ꯃꯇꯝꯗꯅꯤ ꯄꯨꯁꯄꯥ ꯌꯥꯝꯅ ꯄꯦꯟꯈꯤꯗꯕ, ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯈꯤꯕꯗꯣ꯫ ꯈꯨꯗꯛꯇ ꯄꯟꯊꯕ ꯇꯧꯗꯅ ꯄꯨꯁꯄꯥꯁꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯕꯁꯟꯇꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯏꯈꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯔꯛꯈꯤ꯫ ꯄ꯭ꯔꯦꯝꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯦ, ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯔ ꯌꯥꯎꯍꯜꯂꯒ ꯃꯍꯥꯛꯅ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯂꯒ ꯆꯤꯊꯤ ꯑꯗꯣ ꯕꯁꯟꯇꯗ ꯄꯤꯈꯤ꯫ ꯕꯁꯟꯇꯁꯨ ꯄꯨꯁꯄꯥꯅ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯥꯈꯤꯕ ꯆꯤꯊꯤ ꯑꯗꯣ, ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯕ ꯃꯇꯝꯗꯗꯤ ꯕꯁꯟꯇꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ, ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯋꯥꯔꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯒ ꯊꯜꯂꯝꯃꯤ, "ꯇꯥꯃꯣ ꯕꯁꯟꯇ, ꯀꯔꯤꯒꯤ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ? ꯗꯥ ꯄ꯭ꯔꯦꯝꯗ ꯄꯥꯎ ꯇꯣꯏꯅ ꯄꯤꯔꯛꯀꯅꯣ꯫ ꯃꯤꯅ ꯌꯥꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯣ꯫ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯇꯝꯂꯛꯀꯅꯣ, ꯄꯥꯎꯁꯨ ꯍꯥꯏꯔꯛꯀꯅꯣ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯂꯦꯝꯊꯣꯛꯅ ꯂꯩꯌꯨ꯫ ꯅꯪꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯂꯥꯛꯀꯅꯤ, ꯅꯪꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯀꯣꯏꯌꯨ꯫ ꯑꯩꯈꯣꯏꯒꯨꯝꯕꯒ ꯅꯪꯒ ꯂꯝꯕꯥ ꯄꯥꯒꯦ ꯈꯟꯒꯅꯨ, ꯑꯩꯒ ꯅꯪꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ." ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯥꯈꯠꯂꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯕꯁꯟꯇ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯀꯥꯗꯦ꯫ ꯃꯆꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯗꯨ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ, ꯑꯩꯕꯨ ꯑꯗꯨ ꯌꯥꯝꯅ ꯈꯟꯕꯤꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯄ꯭ꯔꯦꯝꯅ ꯄꯨꯟꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯄꯨꯁꯄꯥꯅ ꯃꯍꯥꯛꯄꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯔ ꯂꯥꯞꯅ ꯇꯤꯟꯁꯤꯠꯄ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯄꯨꯁꯄꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯌꯥꯎꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯁꯄꯥꯅ ꯕꯁꯟꯇꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯤ꯫ ꯄꯨꯁꯄꯥꯅ ꯕꯁꯟꯇ ꯇꯥꯅꯕ ꯃꯍꯥꯛ ꯂꯩꯕ ꯃꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ
ꯃꯑꯣꯡ ꯑꯃꯃꯝꯅꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯕ ꯃꯇꯝꯗꯅ ꯁꯛꯂꯣꯟ ꯑꯃ ꯃꯥꯟꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯎꯕꯗꯅ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯃꯥꯜꯂꯒ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯃꯥꯏ ꯌꯥꯝꯅ ꯊꯥꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯇꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯣꯏꯅ ꯍꯪꯉꯤ ꯀꯅꯥꯅꯣꯅꯦ ꯃꯍꯥꯛꯇꯨꯕꯣ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯑꯃ ꯈꯨꯝꯂꯛꯏ ꯃꯁꯤꯗꯤ ꯑꯇꯥꯕ ꯃꯤꯇꯅ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯇꯝꯕꯕꯨ ꯇꯜꯂꯛꯏꯗ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯀꯔꯦꯝꯅꯔꯒ ꯕꯁꯟꯇ ꯇꯥꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯕꯁꯟꯇꯗꯤ ꯀ꯭ꯂꯥꯁ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯌꯥꯎꯕ ꯇꯜꯂꯛꯂꯦ ꯃꯍꯥꯛ ꯏꯀꯥꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯡꯂꯒ ꯂꯩꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯀꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃ ꯂꯥꯛꯂꯣꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯆꯥꯡ ꯅꯥꯏꯗ꯭ꯔꯕꯅꯤ ꯄꯨꯁꯄꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯔꯦꯝꯅꯔꯒ ꯄꯔꯃꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯕꯁꯟꯇꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕꯗꯨꯅ ꯕꯁꯟꯇꯁꯨ ꯅꯣꯡꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯄꯨꯁꯄꯥꯁꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕꯅꯣ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯟ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯄꯨꯁꯄꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤ ꯄꯨꯁꯄꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯁꯨ ꯈꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯁꯨ ꯈꯪꯈꯤ ꯇꯁꯦꯡꯕꯃꯛꯇꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ ꯃꯍꯥꯛꯅ ꯑꯍꯟꯅꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤ ꯄꯨꯁꯄꯥꯒꯤ ꯃꯃꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯨꯔꯒ ꯌꯣꯛꯄꯅꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯕꯁꯟꯇꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯆꯩꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯄꯨꯁꯄꯥ ꯊꯣꯔꯛꯄ ꯉꯥꯏꯈꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯁꯄꯥ ꯊꯣꯔꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯁꯟꯇꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯉꯥꯡꯕꯁꯨ ꯉꯥꯡꯈꯤ ꯕꯁꯟꯇꯅ ꯄꯨꯁꯄꯥꯗ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅꯅꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯔꯤꯕ ꯂꯛꯅꯔꯤꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯥꯛꯆꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯂꯛꯇꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯅꯪꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯅꯪꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯄꯥꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯨꯝꯕꯒ ꯄꯥꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯀꯟꯅ ꯆꯩꯕꯗꯤ ꯆꯩꯅꯤꯡꯗꯦ ꯃꯇꯨꯡꯗꯗꯤ ꯐꯖꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯇꯝꯃꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯒꯤ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯕꯁꯟꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯄꯨꯁꯄꯥꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯍꯧꯗꯦ ꯃꯤꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯟꯃꯛꯇꯗ ꯂꯥꯛꯂꯒ ꯌꯥꯝꯅ ꯂꯥꯛꯆꯅ ꯉꯥꯡꯂꯝꯕ ꯀꯌꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯞꯂꯒ ꯁꯨꯝ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5 ꯂꯩꯔꯒꯗꯤ ꯕꯁꯟꯇ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯥ 4-5 ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯕꯨꯁꯨ ꯃꯍꯥꯛꯅ ꯈꯔꯗꯤ ꯋꯥꯔꯧꯈꯤ ꯋꯥꯔꯧꯔꯕꯁꯨ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯏꯁꯟ ꯁꯦꯟꯇꯔꯗꯨꯗ ꯆꯠꯈꯤꯕꯅꯤ ꯄ꯭ꯔꯦꯝꯒ ꯕꯁꯟꯇꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯄꯨꯁꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯕꯁꯟꯇꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯒ ꯂꯩꯍꯧꯔꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯇꯦ ꯄ꯭ꯔꯦꯝꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯤꯊꯣꯛꯇꯦ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯆꯥꯡ ꯅꯥꯏꯗꯦ ꯃꯔꯛꯇ ꯀꯥꯔꯛꯄꯅꯤ ꯄ꯭ꯔꯦꯝꯁꯨ ꯄꯨꯁꯄꯥꯒꯤꯗꯃꯛ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯝꯃꯤ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯌꯦꯡꯂꯛꯇꯕꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯄꯨꯁꯄꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯔꯛꯏ ꯄ꯭ꯔꯦꯝꯗꯤ ꯕꯁꯟꯇꯒ ꯄꯨꯁꯄꯥꯒ ꯈꯟꯅꯈꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯈꯤꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄ꯭ꯔꯦꯝꯒꯤꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯦ ꯈꯪꯅꯕ ꯍꯧꯔꯛꯂꯦ ꯄ꯭ꯔꯦꯝꯅꯁꯨ ꯅꯨꯄꯤꯗꯨꯕу ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯅꯁꯨ ꯄ꯭ꯔꯦꯝꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯔꯛꯈꯤ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯍꯥꯛ ꯄꯨꯁꯄꯥꯗ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯨꯕꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯄꯨꯁꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯁꯄꯥꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯄꯨꯁꯄꯥꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯄꯨꯁꯄꯥꯗ
wari khudimak loina lire. Premna hairaki, Puspa, Basantana nangonda chithi amata phawba thadabane. Nangona tharaliba chithi sing adudi aina semin sajilaga ibane. Mahanga nangmudi kayagi bati khanjabane, yamasu nusijabane. Mahana ingwanda paw haibiyo haiduna paw hairako matamdadi aina pukchen piklubadagi nangwanda paw haidabane. Mahak mingwanda wa kana ngama ngamba misu natte. Yam ikai thiganda mini. Nah hojik tasengana nupa koinadrabadi nang maga khangno. Mahangna tuition center dagi halakku matamda nang maga soidana khangnabiyo haduna Premna phajana Puspa da hairaki. Wahiru taba matamda Puspa yamna sauningki. Mamanaba Prem gi khajai duda kupana phawba thaki. Premdi wa amata ngama ngamde tumina dumno tharaga laiki. Puspa na kablaga Prem da sumna hairaki. Nang yamna phattaba mini kariga duk phattaba wakhan chelibano. Nang na tharakpa chithi aduna maram oiraga hojikti maga aiga khanare saunare. Masibu kamdona oisinba yagadage. Karigino duk yamna tinaba namanaba amada nangna adumna phattaba wakhan cheliba. Prem amukusu khumde tumina adum lay. Puspa adi thokiba thodok khara aduna ningamdaba kaya phawraduna makhara phamtaraga kablai. Mikup aduda Premna hairaki. Puspa tasena ma ai lale. Aisu pukchen pikluba haibadune. Hojikti aisu aiga khangnaba nupi ama leire. Ai mahakpu yama nungsi. Aina nakhoida phattaba wakhan kaya ama khalamlabasu hojikti nangnasu aibu ngakpiyo. Basantadasu ai phajana haige. Ma aibu warokre haiba khangni. Mahana tuition halakku matamda aina wari asema kudimak loina ligani. Wahidu taba matamda Puspa na asumna hairaki. Hojikti oiraroi. Nangna hairibasing ado punama arema tarani. Da Prem, ekhoigidi kaisum khalunuda. Nangi nuksinabido phajana luna tawbiyo. Mahaka nangadi punchi chuppa kainadaba oyo. Yama nuksinana hingba oyo hairamlaga Puspa mafum adu thadolamlaga yamna sauna kaplaga zatki. Mayamba aroibada pantholiklamna amuka na tarano oksari. Masigi wari asida haininglibasi karino haibado mayamna comment tawbiramu. Aduga nungti numit khudingi hanagum pantholiklamgi wari sing taba phangbiragani.